ꯏꯐꯦꯛꯇ ꯇꯧꯊꯣꯛꯏꯁꯦ ꯍꯟꯗꯛꯀꯤ ꯃꯐꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯅ ꯑꯃꯗꯤ ꯇꯥꯃꯣ ꯑꯣꯏꯅ ꯀꯟꯅ ꯑꯍꯤꯡ ꯇꯨꯝꯗꯒꯤ ꯑꯁꯣꯛꯄ ꯏꯁꯤꯡ ꯅꯥꯟꯊꯣꯛꯄꯁꯤꯡꯗꯣ ꯆꯪꯂꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯄꯅꯤꯅ ꯍꯥꯏꯕ ꯑꯉꯥꯡꯁꯤꯡ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯄꯨꯊꯣꯛꯑꯦꯅ ꯈꯟꯖꯔꯒ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯃꯇꯝ ꯆꯨꯞꯄꯗ ꯅꯪ ꯈꯪꯖ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯍꯧꯔꯤꯕ ꯏꯍꯧꯁꯤꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯔꯦꯗ ꯀ꯭ꯔꯣꯁꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯣꯁꯥꯏꯇꯤ ꯑꯃꯈꯛꯅꯤ ꯃꯁꯤ ꯍ꯭ꯌꯨꯃꯦꯟ ꯑꯦꯟ ꯁꯥꯔꯚꯤꯁꯅꯤ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯄꯨꯂꯞ ꯈꯥꯏꯗꯕ ꯑꯗꯨꯒ ꯖꯥꯠ ꯕꯤꯖꯥꯠ ꯅꯥꯏꯗꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯇꯤꯗꯨꯗ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯔꯦꯗ ꯀ꯭ꯔꯣꯁ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯃꯇꯝꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛꯁꯦ ꯍꯧꯖꯤꯛꯁꯨ ꯆꯠꯊꯔꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯊꯥꯡꯕ ꯍꯣꯠꯅꯖꯒꯅꯤ ꯅꯨꯡꯁꯤꯖꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯅꯤꯡꯕ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯀꯥꯏꯍꯟꯅꯤꯡꯗꯕ ꯑꯩꯈꯣꯏꯗꯤ ꯅꯥꯛ ꯌꯦꯠ ꯂꯣꯏꯅꯃꯛ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯗꯕꯁꯨ ꯌꯥꯗꯦ ꯕꯥꯏ ꯅꯦꯆꯔꯦꯜꯂꯤ ꯔꯦꯗ ꯀ꯭ꯔꯣꯁ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯈꯔꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ나 ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯄꯥꯡꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯊꯨꯅ ꯏꯪꯊ ꯇꯞꯊꯔꯀꯥꯟꯗꯨꯗꯩꯗ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛ ꯂꯩꯇꯥꯕꯗꯨ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯑꯗꯨꯒ ꯏ ꯅꯥꯏ ꯇꯥꯟꯅꯕꯒꯤ ꯊꯕꯛꯁꯤꯃꯗꯤ ꯃꯁꯤꯗꯤ ꯇꯁꯦꯡꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏꯅ ꯄꯥꯝꯃꯤ ꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯍꯥꯏꯔꯤꯗꯨꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯤꯟꯅꯕꯒꯤ ꯃꯇꯝꯁꯤ ꯌꯧꯔꯛꯑꯕꯅꯤ ꯈꯔ ꯑꯃꯗꯤ ꯍꯟꯖꯜꯂꯛꯑꯦꯗꯅ ꯉꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 9 ꯉꯁꯤꯃꯛꯁꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏ ꯁꯔꯚꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯂꯣꯏꯅꯅ ꯈꯧꯕꯥꯛ ꯏꯊꯩꯗ ꯆꯠꯂꯤ ꯑꯗꯨꯒ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯈꯥ ꯂꯩꯀꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯂꯣꯏꯅꯃꯛ ꯆꯪꯉꯀꯥꯟꯗ ꯃꯤ ꯀꯌꯥ ꯌꯥꯝꯅ ꯆꯪꯉꯕꯒꯦ ꯃꯤ ꯀꯌꯥ ꯌꯥꯝ ꯂꯩꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯌꯦꯡꯉꯤ ꯌꯨꯝꯗ ꯆꯪꯁꯤꯟꯗꯅ ꯂꯩꯔꯕꯁꯤꯡꯗ ꯀꯔꯤ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯖꯔꯨꯏ ꯑꯗ ꯑꯋꯥꯠꯄꯁꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯦꯟꯈꯠꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯈꯔꯁꯨ ꯄꯥꯡꯖꯔꯝꯃꯤ ꯗꯦꯟ ꯕꯤꯁꯅꯨꯄꯨꯔꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯇꯥꯏꯅꯔꯤꯕ ꯑꯅꯤꯁꯤꯗꯤ ꯏꯄꯤ ꯁꯦꯟꯇꯔꯅꯤ ꯍꯟꯗꯛꯀꯤ ꯍꯧꯔꯛꯏꯕ ꯏꯍꯧꯁꯤꯒꯤ ꯑꯗꯨꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯈꯗꯣꯛꯈ꯭ꯔꯕ ꯃꯌꯥꯝꯁꯤꯡ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯗꯒꯤ ꯍꯥꯏꯗꯣꯛꯑꯒ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯁꯤꯗꯩꯗ ꯍꯧꯖꯤꯛꯁꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯅꯕ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯩꯗ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯐꯦꯃꯤꯂꯤ ꯄꯦꯛ ꯑꯣꯏꯅ ꯄꯥꯡꯉꯤ ꯍꯟꯗꯛꯇꯤ ꯐꯦꯃꯤꯂꯤ ꯄꯦꯛ ꯌꯨꯝꯗ ꯃꯔꯝꯗꯤ ꯌꯨꯝꯗ ꯄꯨꯁꯤꯟꯈꯤꯕ ꯌꯥꯕ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯃꯊꯧ ꯇꯥꯕ ꯁꯦ ꯀꯣꯜꯂꯤꯛ ꯃꯌꯥꯝ ꯃꯤ ꯏꯃꯨꯡ ꯑꯃꯗ ꯃꯤ 5 ꯂꯩꯕꯗ ꯃꯤ 5 ꯆꯥꯕ ꯌꯥꯕ ꯊꯣꯡꯕ ꯌꯥꯕ ꯄꯨꯈꯝꯗꯒꯤ ꯇꯦꯡꯀꯣꯠꯇꯒꯤ ꯄꯣꯠ ꯆꯐꯨꯗꯒꯤ ꯎꯌꯥꯟꯗꯒꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯗꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯌꯧꯔꯛꯄꯁꯤꯗ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯄꯤꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯌꯥꯝꯕꯅꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯨꯡꯕ ꯉꯝꯗꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏꯒꯤꯁꯨ ꯂꯤꯃꯤꯇꯦꯁꯟ ꯈꯔ ꯂꯩꯖꯕꯅꯤꯅ ꯑꯗꯨꯕꯨ ꯉꯝꯃꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯅꯕꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯉꯁꯤ ꯁꯔꯚꯦ ꯈꯔ ꯇꯧꯖꯔꯤ ꯑꯗꯨꯒ ꯍꯌꯦꯡꯁꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯁꯤ ꯆꯠꯊꯒꯗꯧꯔꯤꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ RK Kaiku ꯃꯌꯥꯝꯅ Kaiku ꯍꯥꯏꯔ ꯈꯪꯅꯕ Somendro RK Somendro ꯃꯥꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯤꯗꯤꯡ artist amani Manipur film is especially he is not act in film Manipur Shmangala the shoot theater the shoot even in sports the shoot my contribution is asukimati yamna sawani my sports lover ni art lover ni adana ma gisu pamjaba atopa mai kai film kayama lei mana sangjalakpa thabak mayam sing asi aikoinu ujaba khrali red cross na mayam gi seva tawdana miyam mateng pangba satpa matamsida masu adum mayam gi mateng pangbo in adum leiramba aikoina su uba adana ubu singa kari tawre ma si gi pukingda hana aikoina khangamdaba aikoina loinarabasu tinarabasu
mana marai pak maram da bu kayang gi matik nungsiba gi haibase masimade akhona han urudaba ada handak ki laiba megi ahum dagi thoraiba ihoushida magi yam sincerity mana prasami yam nungsijaba ada mana irai pak iramdam sibu nungsijaba si akhona yamna mayek lana uba phangi akhoi di ma tasengna adom gi maikai du daida thengna si unaji na chapna te just observer amoina akhoi na sum feel to bu matamda o masigi nupa si maramdam bu tasengna nungsiba misak oire ko ada mayam si ma kano yumda waro matamda pothana dan leina badumana leitadana migi mateng pangani gana thorai basi masigi yamna achumba lambi amani magi lambi si chumni ko aina akhoi na khanjaba khol ye duna ngasi red cross ta RK Kaiku RK Somendro aduga magi team na la akanda akhoi na khara khachitang yam gi damak tawjaba simana khangbi radana akhoi bu ikai khumnaba uchagani ga aina managa laktna khongho ma hodana lakpasi really akhoi gi red cross ki mahut sinjaraga RK Kaiku da Manipur gi film stars leida yamna ngamkhai tana thamoi singna thagaba phongdoi akhoi bu ikai khumnai na thagapa nataba mana lamdam asida laibi mi singa sida kanana kari tori loga kaina khanjaraga mana simadi kitang contribute to wina gaina khanjaramba khara duga akhona tawjaruba khara duga leng manaru budunu oigadra akhoida su yamna nungai ba pawi sigila manama ton sinjare rasi yamna sengna lebak tu nungsi misak amani haibasimadi akhoi haidaba ngamroi habisima thamja sena yamda yosar pajamina ashabaji hayre khang mo ngamno yam element puri yang kana sabne te do budam da yam ingmanina maruna ain maje la paka da maruna ansi angansi sai na kada ba ta ko tin to ka do gi sa se song wang le ni na maruna relief game mai sibu nungai mo fum yawi ka ta khutong ko ba em pun cha da bo relief game yawi ni dan dan sin le ba maruna sa pa rin tu kinu sin do da le ba ha sin na yang ngami me khaya pe ngam tha to khna ga le ba nyam si khan bi daga angam ngam ba ko ne winter gi oina ka kampo ga pu ga relief game cha da na tin ge pa ta community society